Tungan bese phongi maru oiba I pau khara myam da thamjage Cocomi gi khongjang lauthokre Cocomi na Manipur lengak ta numit tareni gi manungda makhoi gi demand sing thabak ta onthong naba matam thakhiba adu onthok tabadagi Manipur lengak ki office sing thingjinba yauna Union Home Minister Amit Shah matam kaktan boycott tawkhre ngasi lamphel da laiba Cocomi gi office ta pangthokhiba pawgi mifam amada Cocomi gi coordinator Somrendro Thoksomna pawmi singa unabada phongdokhibada hauzik lamda masida mai hauriba irang asiga mari lainana India laingang na sathariba proxy war asigi maru oiba lusingba ama oiriba Union Home Minister irang asi loidriba phawba Cocomi amadi Manipur miyamna boycott tawre Cocomi na Changsilakpa khongjang gi saruk ama oina Manipur lengaki MLA kun ga tarukna sahi tawraga MLA nipana ayab pikhiba amadi MLA 13 na lakhidaba aduga mari lainana numit 3 gi matam thaduna afaspa lauthokpa singi mafam singda mass operation chathaba amadi jiri gi tamthirba mihat ki matangda langla langjin puthoktuna NIA da sinaba haina yanakhiba adu thabakta onthoroktabadagi boycott tawbagi khongthang asi lokhatkhibani Central Office amadi Manipur lengaki office sing thingba asida maru oina mahi loisang amadi essential service ka mari leinabadi yauroi laikai da leiriba club amadi maira paibi singna makhoi gi nangnabada leiba office ki staff sing lakpada athingba pibiyo amadi office ki staff sing nasu Cocomi gi khongjang asibu sagatuna numit nini asi office ka birakanu makha taba khongjang numit nini gi matungda miyam ga khanaraga lauthokani haina phongdokhi Karbi Anglong ADC Simna Karbi da lam khopsin duna Manipur gi sanglakhiba kuki sing saba yumsing eviction tawgadabani haikre Assam gi Karbi Anglong Autonomous District Council gi chief executive member oiriba Tuliram Ranghana Karbi Anglong gi area da ain kaina Manipur gi sanglakhiba kuki singna nauna yum sajinduna khundariba sing adu athuba matamda lauthokadabani haina phongdokre Haura gata pangthokpa pata yengthokpagi thoram amada Tuliram na makha taraduna hai Manipur gi irang asina maram oiraga Manipur rom dagi Karbi Anglong region da kuki lising amarom Changsilaktuna Karbi gi singkhong singya da ain kaina lam khopsinduna yum nauna saduna khundasilakpa thengnare ain kaina mafam sing asida lam khopsinduna khundasilagliba kuki singi yum sing adu athuba matamda eviction tawgadabani Manipur da thokliba kanglup gi irang asina maram oiraga Karbi Anglong region da paktangna mitop Changsilakpa na maram oiraga khudong saraba kaya tholokpa yabagi oithokpa leire hainasu phongdokhi Laimakhong da laiba army singna maitai masa sing ngakpa ngamloidaba oirabadi karigi maitai masa singbu thabak subagi laimakhong manungda kauribano haina maira paibi ima singna kholaw lawkhre maira paibi da onsilaga akan aring singgadau saruk kuki jaga da sanglaga combing operation toru so haiba kholaw sing kayamaram lawkhi hairi